नुमिदांगी मतमनी डॉलर मसादु खोक्तोक चादुना मपान थोखिद्रे फोनदुमा पाइदुना असुम कोइफाक फाकलिङै ममा चंगलक्तुना डॉलर चक चारस लाओ होय इमा ममाइदु फटनोन खलकपदा ममादु लेरमते डॉलर ngakna onthong thukreda फोनदु थनमलदुना थोरई मेमदी चेंगसुदुना लेरमी डॉलरना ए इमा चाक लोइद्रिबो लमा मनिनि हा वरमलनी ngasi khak yumda leibasida डॉलरना कईनो अदुगा करिगिनो ममाना चाक चारसेना कौरमलिदुना मेमना इमागी बुंगो लेkai koi nama aise nang kौबगी मतम फावबा संगदिको चलो लोइरगा लाउरके ममा कईनो असेंखी आई गादा चंगलमदब्रो चंगक्तिमि नंगबो लोइदना कमाइना कौदोइनो डॉलर दु ज्ञान मेन तादगै वखल खल्लगा थोखरे थारिक सुमिरोनबा था हुम फाजिलकले चाक तोकलदुना थबक यावदमखै काद चंगई प्रेमना नंगसु युमगी थबकसे खर यावसुदना ममा मथंदा होना हुरिदो थारिकना माइना होना जनी ai isa wai sanglamnadi thabak se kaisu natte doctor na pothawna pothariबनी होइने लोइबिदुसु मिरोलखिबदा मासु अदुमाइ तविने थारिक मपुरबगी वारु ताबता खंसाव सावगलक्तुना ओ yam ningsingbiri yam nuksibiri hera sidabo aina yumsida leikidro phai ipamdu thinbiu ai ipamdu nungai leikige प्रेम थारिक की नाकंदा फमथदुना ममाइदा नुसिना नाली अंगाउबिसिदी नंग नुसिबगी नत्रो अइना पुमनमक मायोकनरिसे इमा इपादा फावबा हंगतना गांगिसे नंगदी अइगी थवाइने थवाइ aina dadabu nuksirubagi iralni थारिक अइनदी नंगबु नुसिखिदब्रो हा नंगीदमक अइना करी तौदबा यावबगे थारिक तु थवाइ चाकना adunara aina exam thabagi matam khara lektha hubada dana atopa nupi ama lawdana leramido aigina kadi su khanbidaba makhai हौख्रबा लोइख्रबा वारिदो अमु हौदोरक लनु कैदोरगे मदुना वा काइबा यावनर अदि अइसु बुमनमक्सी खांगदना नंगीदमक लेबलइबसिदी प्रेमदु नोफेट तौना थारिककी मबुकतु पाइदुना हौजिक्ति इसौ इरांगदो तो हयेंवाइ इचासिसु ममा लौदना सौरा अमा चोंथोरकनिको मपा आई लौबु ओइना पोखलोबा थारिकतु पैदुना is yam lembibro somchibu होइने लेमजबदो अदो ngasidi aisu office ka karoidabonina koiba chalusidana थारिक सावरंबदगी उम्फा फखी e da kaidano नंगबु कायदा चटनिंगे aidi sentra da yamna chatninge ataidi pangchata chatleire डॉलर दु ngaiak tumin lei aduga muk khumlei फरे होरेन चलसी नुंथिलगी मतम योरक्तुना प्रेम अमदि थारिक सेंद्रादा कोइबु लागली मफम अदुगी फजबदु ngaiak yingminarga थोरई थारिकना da moirang bazar da podyam hongi hai phi kita lekige सिदमता पाक तोरम खिगे गाड़ी दु मफम चाना पाक तोरम लगा बाजार मनुंग द चंगलई थारिक मागे अपाम पोतु लैरतुना थोरकपदा डॉलर गा थिंजिनै थारिकना namitunguna yenga chatpage doge ha डॉलर ना कइनो आइदि लंबीदा मुन येंगलगा चली सोमदी मीदा हन्न तुना येंगबिबा कैदोगे सोइख्रे खोदख्रे हाइनरगा लोइनबा वासिदा खोन अमु वांगबिरगलिदुना सोमगिसी ngakchau thekliba kaidura थारिकना he lawai macha nupi ubaya daba प्रेम सु पैसा पिरमदुना थोरई डॉलर ना खंगबिगदबा अमना लवai मचा हाइरिबा मिदो अदुम लवai ओइरमगनी प्रेम ना थारिक कैदौरे da masi lawai macha se miyam usite mi ta thingjilaga man oina sawgal iba प्रेम दु साउन लै थोरकपदा डॉलर दु लेप्तन लेरमी डॉलर प्रेम उवदा ngakna नंग नुपी सिगा प्रेम नदी डॉलर मसक खंगब नते प्रेम ना नुपी से आइगी नुपी ने नंग के दोगे हैवनो हाँ
ꯗꯣꯂꯔ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯄ꯭ꯔꯦꯝꯒꯤ ꯃꯉꯛꯁꯝꯗꯨ ꯈꯪꯆꯞ ꯆꯞꯇꯨꯅ ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯕ, ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯌꯦꯡꯕ ꯂꯣꯏꯕꯤ ꯀꯗꯥꯏꯗ ꯂꯩ? ꯈꯨꯝꯃꯣ, ꯂꯣꯏꯕꯤ ꯀꯥꯏꯗ ꯂꯩꯒꯦ? ꯂꯣꯏꯕꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯄ꯭ꯔꯦꯝꯗꯨ ꯉꯛꯂꯝꯃꯤ꯫ ꯗꯣꯂꯔꯕꯨ ꯏꯟꯊꯣꯛꯇꯨꯅ ꯃꯁꯥꯗ ꯍꯪꯉꯨꯁꯣ, ꯑꯍꯦꯟꯕ ꯄꯥꯝꯗꯅ ꯑꯇꯣꯞꯄ ꯃꯋꯥ ꯅꯥꯏꯈ꯭ꯔꯕ ꯃꯤꯗꯣ ꯑꯗꯨꯗ ꯍꯪꯉꯨꯁꯣ꯫ ꯊꯔꯤꯛꯀꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯗꯣꯂꯔꯗꯤ ꯃꯁꯥꯗꯨ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ ꯄ꯭ꯔꯦꯝꯕꯨ ꯌꯦꯡꯂꯝꯂꯒ ꯁꯤꯂꯥ ꯍꯣꯏ ꯇꯝꯅ ꯂꯥꯛꯈꯤ꯫ ꯁꯤꯂꯥꯁꯨ ꯏꯪꯈꯣꯜ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯣꯂꯔ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯅꯦ, ꯂꯣꯏꯕꯤꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯁꯤꯂꯥ ꯗꯣꯂꯔꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯗꯣꯂꯔ, ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯕ ꯉꯝꯖꯗꯦ꯫ ꯗꯣꯂꯔꯅ ꯍꯥꯏꯕꯤꯌꯨ ꯏꯅꯦ, ꯂꯣꯏꯕꯤꯗꯣ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯕ꯭ꯔꯣ? ꯉꯁꯤꯅ ꯑꯩꯅ ꯎꯔꯛꯂꯤꯕꯗꯣ ꯀꯔꯤꯅꯣ? ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯁꯤꯂꯥꯅ ꯏꯕꯨꯡꯉꯣ, ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅꯦ꯫ ꯗꯣꯂꯔꯗꯨ ꯉꯛꯅ ꯑꯗꯨꯒ ꯂꯣꯏꯕꯤꯅ? ꯁꯤꯂꯥꯅ ꯂꯣꯏꯕꯤ ꯃꯥꯡꯈꯤꯕ ꯋꯥꯔꯤꯗꯨ ꯗꯣꯂꯔꯗ ꯂꯤꯔꯝꯃꯤ꯫ ꯗꯣꯂꯔꯗꯨ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯊ꯭ꯋꯥꯏꯗꯨ ꯆꯥꯛꯄ ꯑꯃꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯁꯤꯂꯥꯅ ꯋꯥꯐꯝꯁꯦ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄꯅꯤ꯫ ꯅꯆꯟꯗꯣ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯗꯣꯂꯔꯗꯨ ꯁꯥꯎꯅ ꯏꯅꯦ, ꯂꯣꯏꯕꯤꯒꯤ ꯃꯒꯨꯟ ꯑꯩ ꯈꯪꯏ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯅꯝꯊꯥꯛꯅꯤ꯫ ꯂꯣꯏꯕꯤꯒꯤ ꯁꯦꯡꯂꯕ ꯂꯤꯆꯠꯄꯨ ꯃꯥꯡꯊꯣꯛꯄꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯅ ꯂꯣꯏꯕꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯤꯒꯅꯤ ꯏꯅꯦ꯫ ꯗꯣꯂꯔꯗꯨ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯂꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯗꯣꯂꯔ ꯃꯌꯥꯗ ꯏꯁꯤꯡ ꯐꯥꯎꯕ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡ ꯐꯅꯗꯤ ꯊꯦꯡꯂꯛꯂꯦ, ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯗ ꯂꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯀꯛꯉꯥꯎꯅꯔꯤ꯫ ꯂꯣꯏꯕꯤꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯒꯅꯤ? ꯃꯥꯕꯨ ꯑꯋꯥꯕ ꯅꯪꯂꯝꯒꯗ꯭ꯔꯥ? ꯍꯦ ꯏꯁꯣꯔ, ꯂꯣꯏꯕꯤꯕꯨ ꯑꯋꯥꯕꯗꯒꯤꯗꯤ ꯀꯟꯕꯤꯌꯨꯕ꯫ ꯆꯤꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯗꯨ ꯑꯅꯤꯔꯛ ꯈꯪꯊꯤꯟ ꯊꯤꯜꯂꯛꯏ꯫ ꯗꯣꯂꯔꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯣꯡꯗꯨꯗ ꯐꯠ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯗꯣꯂꯔ, ꯊꯣꯡꯁꯦ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ꯫ ꯗꯣꯂꯔ ꯉꯛꯅ ꯃꯃꯥꯅꯤꯅꯦ, ꯑꯍꯤꯡꯁꯤꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯂꯨꯏ, ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯗꯣꯂꯔꯗꯨ ꯉꯛꯅ ꯅꯥꯛ ꯌꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯈꯨꯠꯅ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯒꯦ ꯈꯟꯅ ꯄꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯊꯟꯇ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯗꯣꯂꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯐꯠ ꯍꯜꯂꯤ꯫ ꯍꯥꯏꯐꯦꯠ ꯅꯥꯀꯟ ꯅꯥꯀꯟꯗꯨ ꯌꯦꯡꯂꯝꯂꯒ ꯐꯃꯨꯡ ꯇꯝꯅ ꯊꯨꯅꯃꯛ ꯆꯦꯟꯈꯠꯈꯤ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯌꯥꯝꯁꯤꯅ? ꯃꯁꯤꯅ ꯀꯔꯤ? ꯃꯆꯤꯟꯗ ꯑꯗꯨꯝꯅ ꯁꯣꯜꯂꯤꯉꯩ ꯌꯨꯝꯊꯛꯇ ꯃꯤ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯗꯣꯂꯔꯗꯨ ꯉꯛꯅ ꯌꯦꯡꯈꯠꯂꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨꯁꯨ ꯀꯟꯅ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯄꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯅꯤꯃꯛ ꯁꯥꯐꯨ ꯀꯟꯅ ꯀꯟꯅ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯩꯁꯨ ꯈꯪꯃꯨꯠ ꯃꯨꯠꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯗꯣꯂꯔ ꯃꯁꯥꯗꯨ ꯈꯧꯇꯛꯇꯤ ꯈꯔ ꯆꯥꯔꯦ꯫ ꯐꯣꯟꯒꯤ ꯂꯥꯏꯠꯇꯨ ꯊꯥꯟꯗꯨꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯊꯤꯡꯖꯤꯜꯂꯤꯉꯩ ꯃꯩꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯏ꯫ ꯗꯣꯂꯔ ꯐꯣꯟꯒꯤ ꯂꯥꯏꯠꯇꯨ ꯃꯨꯠꯊꯠꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯁꯛꯐꯝ ꯁꯦꯡꯅ ꯎꯕ ꯉꯝꯗ꯭ꯔꯕꯤ ꯃꯁꯝꯅ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯍꯨꯛꯊꯔꯗꯨꯅ ꯃꯉꯛ ꯐꯩꯅ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯣꯂꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯩꯗꯨꯁꯨ ꯑꯃꯨꯛ ꯃꯨꯠꯈꯤ꯫ ꯗꯣꯂꯔ ꯃꯁꯥꯗꯨ ꯑꯀꯤꯕ ꯄꯣꯛꯂꯛꯂꯦ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯐꯣꯟꯗꯨ ꯃꯥꯗꯨꯅ ꯊꯤꯔꯤ꯫ ꯁꯣꯔ ꯍꯣꯟꯕꯁꯨ ꯍꯣꯟꯐꯝ ꯈꯪꯗ ꯐꯣꯟꯗꯨ ꯃꯥꯔꯤꯉꯩ ꯃꯈꯨꯠꯇꯨꯗ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯈꯤ꯫ ꯗꯣꯂꯔꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯐꯝ ꯈꯪꯗꯅ ꯀꯥꯆꯤꯟ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯣꯔꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯑꯁ, ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ? ꯃꯥꯅ ꯍꯦꯛ ꯂꯦꯞꯂꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯛꯏ꯫ ꯗꯣꯂꯔꯗꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ ꯃꯌꯥ ꯀꯥꯅ ꯈꯣꯡꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯑꯩꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ? ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯗꯣꯂꯔ ꯉꯛꯄ ꯑꯃꯗꯤ ꯀꯤꯕꯅ ꯊꯟꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯀꯦ ꯇꯧꯔꯕꯁꯨ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯊꯣꯛꯄ ꯉꯝꯗ ꯋꯥꯅ ꯈꯥꯡꯂꯤ꯫
ꯀꯞꯂꯝꯕꯗꯒꯤ ꯁꯥꯎꯅ ꯂꯥꯎꯔꯛꯇꯨꯅ ꯍꯥꯏꯌꯣ ꯑꯩꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯌꯣ ꯀꯥꯗꯨꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯥꯔꯛꯂꯤ ꯗꯣꯂꯔꯗꯨ ꯃꯅꯥ ꯃꯦꯟꯗꯨꯅ ꯈꯪꯖꯔꯤꯉꯩ ꯃꯩꯗꯨ ꯐꯠ ꯂꯥꯛꯏ ꯅꯥꯀꯣꯡ ꯃꯦꯜꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯂꯩꯒꯦ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯇꯥꯈꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯐꯝ ꯀꯥꯏꯗꯅ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯃꯁꯥꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯐꯃꯨꯡꯗ ꯍꯦꯛ ꯐꯝꯊꯒꯦ ꯇꯧꯕꯗ ꯃꯁꯛꯇꯤ ꯎꯕ ꯐꯪꯗ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯈꯤ ꯗꯣꯂꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯃꯁꯥꯗꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯀꯤꯃꯟꯕꯅ ꯃꯁꯥꯗꯨ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ ꯗꯣꯂꯔ ꯃꯁꯥꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯈꯪꯊꯥ ꯊꯥꯗꯣꯔꯛꯈꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯗꯨꯅ ꯂꯧꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯆꯥꯛꯅ ꯍꯧꯅ ꯅꯣꯛꯂꯛꯏ ꯗꯣꯂꯔꯗꯨ ꯀꯤꯅ ꯃꯥꯏꯀꯩ ꯃꯔꯤꯗꯨ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯕ ꯐꯪꯈꯤꯗꯦ ꯀꯅꯥꯅꯣ ꯈꯨꯝꯃꯣ ꯁꯛ ꯎꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯨꯝꯂꯛꯏ ꯑꯩꯕꯨ ꯈꯪꯕ ꯒ꯭ꯌꯥꯍꯛ ꯅꯪꯉꯣꯟꯗ ꯂꯩꯇꯦ ꯍꯥꯏꯌꯣ ꯑꯩꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯗꯣꯂꯔꯗꯨ ꯉꯛꯅ ꯂꯣꯏꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯃꯥꯅꯦ ꯑꯩ ꯂꯣꯏꯕꯤꯅꯦ ꯍꯥꯏꯌꯣ ꯑꯩꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯎꯍꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯗꯣꯂꯔꯗꯨ ꯅꯤꯡꯉꯝꯗꯅ ꯂꯣꯏꯕꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛꯇ ꯈꯜꯂꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯍꯥꯏꯌꯣ ꯗꯣꯂꯔ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯣꯏꯕꯤ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯕꯒꯦ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛꯇ ꯂꯦꯞꯂꯛꯑꯣ ꯑꯩ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤꯕꯅꯦ ꯉꯁꯤꯗꯤ ꯅꯪꯕꯨ ꯐꯪꯂꯦ ꯅꯪꯕꯨ ꯋꯥꯍꯟꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏꯌꯦ ꯂꯣꯏꯕꯤ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯂꯣꯏꯕꯤ ꯗꯣꯂꯔ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯣꯏꯕꯤꯕꯨ ꯊꯤꯖꯔꯤ ꯂꯣꯏꯕꯤꯅꯦ ꯈꯪꯈ꯭ꯔꯕꯗ ꯑꯀꯤꯕ ꯄꯨꯝꯕꯁꯨ ꯃꯥꯡꯈ꯭ꯔꯦ ꯂꯣꯏꯕꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛꯇꯗꯤ ꯂꯦꯞꯂꯛꯈꯣ ꯅꯪꯒꯤ ꯃꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯅꯦꯗꯨꯅ ꯅꯪꯕु ꯋꯥꯅ ꯉꯥꯏꯔꯤꯌꯦ ꯂꯣꯏꯕꯤ ꯅꯪꯒꯤ ꯃꯤꯅꯣꯡꯕꯨ ꯄꯥꯝꯖꯈꯤꯕ ꯑꯩꯅꯦ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯋꯥꯍꯟꯒꯦ ꯈꯟꯈꯤꯗꯤꯌꯦ ꯂꯣꯏꯕꯤ ꯗꯣꯂꯔ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯇꯨꯅ ꯂꯥꯎꯔꯛꯏ ꯂꯣꯏꯕꯤ ꯅꯤꯡꯉꯝꯗꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯗꯥ ꯗꯣꯂꯔ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯂꯣꯏꯕꯤ ꯅꯪ ꯀꯥꯏ ꯂꯩꯕꯒꯦ ꯀꯔꯤꯒꯤ ꯅꯪ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯣ ꯂꯣꯏꯕꯤꯗꯨ ꯍꯦꯛ ꯍꯦꯛ ꯀꯞꯇꯨꯅ ꯗꯥ ꯗꯣꯂꯔꯅ ꯎꯕ ꯐꯪꯂꯔꯣꯏꯌꯦ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯍꯛꯆꯥꯡꯗꯒꯤ ꯇꯣꯉꯥꯟꯈ꯭ꯔꯦ ꯗꯣꯂꯔꯗꯨ ꯈꯣꯡꯐꯝ ꯑꯃ ꯑꯅꯤ ꯇꯨꯡꯍꯟꯈꯤꯕ ꯈꯪꯍꯧꯗꯦ ꯂꯣꯏꯕꯤ ꯗꯥ ꯗꯣꯂꯔ ꯑꯩꯕꯨ ꯀꯅꯥꯅ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯟꯈꯤꯕꯅꯣ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ ꯗꯣꯂꯔꯁꯨ ꯁꯥꯎꯅ ꯂꯣꯏꯕꯤ ꯍꯥꯏꯌꯣ ꯀꯅꯥꯅ ꯅꯪꯕꯨ ꯍꯥꯠꯄꯅꯣ ꯗꯥ ꯗꯣꯂꯔ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯩ ꯉꯝꯗꯤꯌꯦ ꯑꯩ ꯏꯁꯥꯅ ꯐꯥꯎꯕ ꯈꯪꯈꯤꯗ꯭ꯔꯦ ꯃꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤ ꯆꯥꯛꯅ ꯂꯦꯜꯂꯤꯕꯁꯦ ꯂꯣꯏꯕꯤ ꯅꯪꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯣꯏꯍꯟꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯍꯥꯏꯌꯣ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯀꯔꯤꯅꯣ ꯂꯣꯏꯕꯤ ꯇꯞꯅ ꯑꯩ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯦ ꯑꯩ ꯑꯣꯇꯣ ꯍꯦꯛ ꯀꯥꯈꯠꯈꯤꯕꯒ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯝꯕꯅꯦ ꯗꯣꯂꯔ ꯄ꯭ꯔꯦꯝꯕꯨ ꯆꯤꯡꯅꯔꯛꯂꯤ ꯗꯣꯂꯔꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯄ꯭ꯔꯦꯝꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥ ꯑꯩ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯉꯝꯗꯤꯌꯦ ꯗꯥ ꯗꯣꯂꯔ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯁꯥꯟꯇꯤ ꯐꯪꯍꯟꯕꯤꯌꯣ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯔꯣ ꯗꯣꯂꯔꯅ ꯂꯣꯏꯕꯤ ꯅꯪꯕꯨ ꯍꯥꯠꯈꯤꯕ ꯃꯤꯗꯣ ꯂꯃꯟ ꯈꯨꯝꯂꯕ ꯃꯇꯨꯡ ꯅꯪꯕꯨ ꯑꯩꯅ ꯁꯥꯟꯇꯤ ꯁꯣꯏꯗꯅ ꯐꯪꯍꯟꯒꯅꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯌꯨ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯇꯨꯅ ꯑꯣꯇꯣ ꯊꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯊꯤꯔꯨꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯈꯪꯗꯣꯛꯀꯅꯤ ꯅꯪ ꯀꯞꯀꯅꯨ ꯂꯣꯏꯕꯤ ꯗꯥ ꯗꯣꯂꯔ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯅ ꯗꯥ ꯗꯣꯂꯔꯕꯨ ꯆꯤꯡꯅꯈꯤꯕꯅ ꯗꯥꯕꯨ ꯋꯥꯍꯟꯈ꯭ꯔꯦ ꯂꯣꯏꯕꯤ ꯑꯩ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯖꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯗꯣꯂꯔ ꯏꯝꯐꯥꯜ ꯂꯣꯝꯗ ꯍꯥꯏꯒꯠꯂꯛꯏ
ꯗꯣꯂꯔꯅ ꯂꯣꯏꯕꯤ ꯗꯥ ꯗꯣꯂꯔ ꯇꯥꯏꯌꯦ ꯗꯣꯂꯔ ꯂꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯆꯠꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯕꯤꯅ ꯇꯣꯡꯈꯤꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨ ꯎꯔꯛꯄꯗ ꯗꯥ ꯗꯣꯂꯔ ꯗ꯭ꯔꯥꯏꯚꯔꯗꯨꯗꯤ ꯑꯥꯗ ꯂꯩꯔꯦ ꯗꯣꯂꯔꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯥꯗ ꯂꯩꯔꯤꯕꯁꯤꯔꯥ ꯃꯥꯅꯦ ꯗꯥ ꯗꯣꯂꯔ ꯗꯣꯂꯔꯗꯨ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯣꯇꯣꯗꯨꯗ ꯀꯥꯈꯠꯇꯨꯅ ꯗꯣꯂꯔꯅ ꯀꯀꯥ ꯑꯁꯤꯐꯥꯎꯗ ꯆꯠꯂꯨꯁꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯆꯥꯛ ꯆꯥꯕ ꯆꯠꯀꯦꯅ ꯇꯧꯔꯝꯕꯅꯤꯅꯦ ꯀꯀꯥ ꯑꯩ ꯑꯊꯨꯕ ꯑꯣꯏꯕꯅꯅꯦ ꯀꯨꯏꯔꯣꯏꯌꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯀꯀꯥ ꯊꯧꯕ ꯍꯧꯕꯤꯔꯣ ꯑꯩ ꯑꯗꯨꯝ ꯂꯝꯕꯤ ꯇꯥꯛꯆꯔꯒꯦ ꯗꯣꯂꯔꯅ ꯇꯥꯛꯄ ꯃꯐꯝꯗꯨ ꯇꯝꯅ ꯑꯣꯇꯣꯗꯨ ꯊꯧꯔꯛꯂꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯅꯣꯅꯦ ꯀꯀꯥ ꯑꯥꯗꯒꯤ ꯂꯝꯄꯥꯛꯁꯤꯗ ꯈꯥꯝꯕꯤꯌꯨ ꯌꯥꯔꯅꯤ ꯑꯣꯇꯣꯗꯨ ꯈꯥꯝꯗꯨꯅ ꯏꯕꯨꯡꯉꯣ ꯂꯨꯄꯥ 50 ꯇꯥꯔꯦ ꯗꯣꯂꯔ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯣꯏꯕꯤꯒꯤ ꯐꯣꯇꯣꯗꯨ ꯎꯠꯂꯤ ꯀꯀꯥ ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯈꯪꯕꯤꯕ꯭ꯔꯥ ꯐꯣꯇꯣ ꯑꯗꯨ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗ ꯑꯍꯟꯗꯨꯅ ꯍꯦꯔꯦ ꯏꯕꯨꯡꯉꯣ ꯄꯤꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯄꯤꯔꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯨꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯪꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯩ ꯈꯪꯗꯦ ꯗꯣꯂꯔꯗꯨ ꯁꯥꯎꯅ ꯀꯨꯝꯂꯛꯇꯨꯅ ꯑꯍꯟ ꯑꯗꯨꯒꯤ ꯃꯉꯛꯇꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯞꯇꯨꯅ ꯐꯣꯇꯣ ꯑꯗꯨ ꯃꯃꯤꯠ ꯃꯃꯥꯡꯃꯛꯇꯗ ꯊꯥꯡꯖꯤꯜꯂꯛꯏ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯍꯤꯡꯅꯤꯡꯉꯗꯤ ꯃꯁꯦ ꯃꯨꯟꯅ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯁꯣꯝꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯑꯍꯟꯅꯦ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯃꯉꯛꯇꯨ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯑꯍꯟ ꯑꯗꯨꯁꯨ ꯆꯤꯝꯕꯥꯜꯗꯨ ꯏ ꯈꯔ ꯆꯦꯟꯊꯔꯛꯏ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯍꯤꯡꯂꯕꯗꯤ ꯐꯣꯇꯣꯁꯦ ꯌꯦꯡꯉꯣ ꯑꯍꯟ ꯑꯗꯨ ꯐꯣꯇꯣ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯎꯕꯗꯤ ꯎꯈꯤꯕ ꯃꯥꯜꯂꯤ ꯗꯥ ꯗꯣꯂꯔ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯃꯗꯅꯦ ꯑꯩꯅ ꯇꯣꯡꯈꯤꯕ ꯃꯤꯁꯨ ꯍꯪꯒꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯗꯣꯂꯔ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯇꯥꯕ ꯐꯪꯈꯤꯗꯦ ꯗꯣꯂꯔꯅ ꯀꯀꯥ ꯃꯇꯝꯁꯤ ꯈꯔ ꯀꯨꯏꯔꯦ ꯅꯣꯡꯃ ꯇꯥꯂꯛ ꯑꯃꯗꯅꯦ ꯊꯣꯏꯕꯤꯅ ꯀꯥꯈꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯀꯀꯥ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯣ ꯑꯣ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯗꯣꯂꯔ ꯂꯥꯡꯇꯛꯅꯅ ꯀꯀꯥ ꯍꯥꯏꯕꯤꯌꯣ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤꯁꯤ ꯀꯝꯗꯧꯈꯤ ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯄꯨꯈꯤꯕꯅꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯑꯁꯤꯅ ꯀꯥꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯨꯄꯤ ꯑꯃꯁꯨ ꯀꯥꯈꯠꯈꯤ ꯑꯗꯣ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯑꯣꯇꯣꯗ ꯇꯣꯡꯂꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯒꯦ ꯍꯥꯏꯕꯅꯤ ꯗꯣꯂꯔ ꯉꯛꯅ ꯑꯃꯗꯤ ꯆꯤꯡꯅꯅ ꯑꯗ ꯀꯩꯗꯧꯔꯕ ꯑꯗ ꯅꯨꯄꯤ ꯑꯃꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎꯁꯤꯡꯅꯤ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕꯅꯤ ꯗꯥ ꯗꯣꯂꯔ ꯅꯨꯄꯤ ꯑꯗꯨ ꯈꯪꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯪꯉꯣ ꯗꯣꯂꯔꯅ ꯀꯀꯥ ꯅꯨꯄꯤꯗꯣ ꯈꯪꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯏꯕꯨꯡꯉꯣ ꯉꯝꯕꯁꯨ ꯌꯥꯏ ꯉꯝꯗꯕꯁꯨ ꯌꯥꯏ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯈꯪꯍꯧꯕꯅꯤ ꯗꯣꯂꯔ ꯄ꯭ꯔꯦꯝꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯀꯥ ꯒꯥꯔꯤ ꯑꯗꯨꯗꯤ ꯀꯔꯤ ꯃꯆꯨ ꯑꯣꯏꯕꯤꯔꯕꯅꯣ ꯑꯍꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯈꯤꯕꯅꯤꯅꯦ ꯑꯩꯁꯨ ꯄꯥꯛꯅꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯥꯗꯨꯗꯤ ꯑꯩꯁꯨ ꯎꯍꯧꯗ꯭ꯔꯦ ꯗꯣꯂꯔꯗꯤ ꯆꯤꯡꯅꯕꯅ ꯊꯟꯈ꯭ꯔꯦ ꯕꯖꯥꯔꯗ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯅ ꯊꯧꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯑꯉꯥꯡꯕ ꯃꯆꯨꯅꯤ ꯑꯍꯟꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯑꯩꯈꯣꯏꯗꯤ ꯃꯁꯤꯗ ꯆꯥꯛ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯐꯔꯛ ꯍꯦꯛꯇ ꯇꯥꯒꯗꯧꯔꯤꯕꯅꯤ ꯗꯣꯂꯔꯅ ꯀꯀꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯆꯜꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯀꯀꯥ ꯆꯤꯔꯕ ꯃꯇꯝꯗ ꯀꯀꯥꯒ ꯊꯦꯡꯅꯖꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯀꯀꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯒ ꯅꯤꯖꯈꯤꯒꯦ ꯀꯀꯥꯒꯤ ꯅꯝꯕꯔꯗꯨ ꯑꯃꯨꯛꯇ ꯄꯤꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯑꯍꯟ ꯑꯗꯨꯁꯨ ꯁꯥꯎꯅꯤꯡꯂꯝꯕ ꯄꯨꯝꯕ ꯐꯔꯛꯈꯤ ꯑꯍꯟ ꯑꯗꯨꯅ ꯗꯣꯂꯔꯗ ꯃꯥꯒꯤ ꯅꯝꯕꯔ ꯄꯤꯔꯝꯃꯤ ꯗꯣꯂꯔꯅ ꯃꯉꯣꯟꯗ 100 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯀꯀꯥ ꯀꯀꯥꯒꯤ ꯃꯇꯝ ꯈꯔ ꯃꯥꯡꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯀꯀꯥ ꯆꯠꯄꯤꯔꯣ ꯑꯍꯟ ꯑꯗꯨ ꯑꯣꯇꯣ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯣꯏꯕꯤꯅ ꯗꯥ ꯗꯣꯂꯔ ꯀꯅꯥꯅ ꯃꯈꯣꯏꯕꯨ ꯑꯗꯨꯒ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯗꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯗꯣꯂꯔꯗꯨ ꯅꯤꯡꯉꯝꯗꯅ ꯊꯣꯏꯕꯤ ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕ ꯅꯠꯇꯦ ꯃꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯃꯥꯡꯍꯟꯕ ꯄꯥꯝꯕꯒꯤꯅꯦ
Numittuda hana nupidu natana kanasu tongde. Nangondagi khajiktani hana mana tongakpa. Nangna masak khangdava nupi aduna nangbu manausingni hairibado maram chauna leirabane. Loibi ningamdava khonjelda adubu da dollar misak adubu kanano. Loibi ngaiko nang nupidudi masak khangobra. Da dollar aigi hek nakanda nupi amadi phame adubu ai hannadi yengludre. Fare hallase ai amukta khanki. Asumna dollar su mayumda hankre.